ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯂꯩꯍꯥꯎ ꯂꯩꯔꯦꯟꯒꯤ 12 ꯁꯨꯕ ꯁꯔꯨꯛ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯪꯑꯣꯏꯅꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯣꯏꯊꯣꯏ ꯏꯟꯇꯔꯇꯦꯟꯃꯦꯟ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯂꯤꯡꯛ ꯑꯁꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯃꯗꯨꯗ ꯆꯪꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯣꯝꯗꯅ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕꯗꯨ ꯍꯦꯛ ꯈꯪꯈꯤꯕꯒ ꯄꯤꯃꯨ ꯁꯦꯠꯄ ꯅꯤꯄꯥ ꯑꯗꯨ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯃꯁꯥ ꯈꯟꯖꯅꯕ ꯂꯥꯏꯅꯤꯡꯊꯧ ꯑꯄꯣꯏꯕ ꯑꯗꯨ ꯁꯥꯟꯅꯕ ꯑꯃꯨꯛ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯑꯀꯣꯏꯕ ꯑꯗꯨ ꯐꯤꯖꯪ ꯇꯔꯦꯠꯅ ꯈꯟꯖꯤꯟꯗꯨꯅ ꯂꯩ ꯂꯥꯏꯔꯝꯂꯦꯟꯒ ꯃꯤꯔꯝꯂꯦꯟꯒ ꯑꯁꯤ ꯐꯤꯖꯪ ꯇꯔꯦꯠꯅ ꯈꯥꯏꯗꯨꯅ ꯂꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯩ ꯐꯤꯃꯨ ꯁꯦꯠꯄ ꯃꯍꯥꯛ ꯑꯁꯤ ꯇꯤꯟꯄꯨꯕ ꯂꯥꯏꯄꯨꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯇꯦ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯨꯅ ꯐꯠꯇꯕ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯈꯤꯕꯅꯤ ꯈꯨꯟꯒꯤ ꯂꯥꯏꯕꯨꯡꯗ ꯂꯥꯏ ꯇꯩꯅꯔꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯆꯪꯗꯅꯕꯅꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯎꯗꯅꯕ ꯐꯤꯖꯪ ꯈꯟꯖꯤꯜꯂꯤꯕꯅꯤ ꯃꯥꯏꯕꯤꯅ ꯁꯔꯤꯛ ꯆꯨꯝꯖꯥꯎ ꯑꯗꯨ ꯄꯥꯏ ꯄꯦꯅꯥ ꯈꯣꯡꯕꯅ ꯁꯃꯩ ꯂꯤꯂꯛꯏ ꯆꯩꯖꯤꯡ ꯑꯗꯨꯅ ꯄꯦꯅꯥꯒꯤ ꯊꯧꯕꯝ ꯑꯗꯨꯗ ꯊꯦꯡꯂꯕꯗꯗꯤ ꯅꯨꯡꯁꯤꯔꯕ ꯄꯦꯅꯥꯒꯤ ꯈꯣꯟꯖꯦꯜꯅ ꯂꯥꯏꯕꯨꯡꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯅꯤꯜꯂꯤ ꯂꯥꯏ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯍꯩꯅꯝ ꯂꯩꯅꯝ ꯄꯨꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯏꯕꯨꯡ ꯇꯝꯅ ꯁꯤꯠꯆꯤꯜꯂꯛꯏ ꯄꯦꯅꯥ ꯈꯣꯡꯕ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏ ꯑꯗꯨ ꯌꯥꯀꯥꯏꯔꯤ ꯇꯉꯥꯏ ꯐꯗꯅ ꯈꯨꯜ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯑꯀꯤ ꯑꯈꯪꯁꯤꯡ ꯑꯗꯨ ꯀꯣꯛꯅꯕ ꯂꯥꯏ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯊꯧ ꯇꯧꯕꯅꯤ ꯁꯅꯥ ꯐꯝꯕꯥꯜ ꯂꯥꯡꯂꯤꯕ ꯈꯨꯟ ꯀꯣꯟꯕ ꯂꯥꯏ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯑꯅꯤꯒꯤ ꯀꯣꯃꯥꯏ ꯁꯛꯄꯟ ꯊꯣꯡ ꯑꯅꯤ ꯑꯗꯨꯁꯨ ꯍꯔꯥꯎꯕ ꯏꯎ ꯎꯗꯦ ꯃꯛꯁꯤꯟꯕꯒꯨꯝ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯈꯨꯟ ꯑꯗꯨꯗ ꯑꯋꯥ ꯑꯅ ꯇꯥꯔꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤꯕ ꯃꯁꯤꯇ ꯐꯍꯟꯕꯤꯌꯨ ꯃꯊꯪ ꯀꯨꯝꯖꯥ ꯍꯔꯥꯎꯕꯗ ꯆꯤꯡꯎ ꯃꯊꯧ ꯀꯜꯂꯛꯄ ꯈꯣꯌꯨ ꯂꯥꯂꯨꯞ ꯀꯜꯂꯛꯄ ꯃꯇꯝꯗ ꯇꯧꯖꯤꯡ ꯍꯩꯔꯥꯡ ꯍꯩꯊꯨꯝꯕ ꯁꯤꯡꯉꯦꯜ ꯂꯥꯏꯔꯥꯡ ꯑꯍꯦꯟꯕ ꯑꯗꯨ ꯆꯤꯡꯎꯒꯤ ꯅꯒꯥꯏꯗ ꯀꯠꯆꯕ ꯉꯝꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯔꯦ ꯂꯥꯏ ꯑꯗꯨꯒꯤ ꯀꯣꯃꯥꯏ ꯑꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯇꯥꯗꯤ ꯏꯃꯛ ꯃꯛꯁꯤꯟꯕꯒꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯈꯨꯅꯨꯡꯂꯣꯟꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯃꯛꯏ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤ ꯉꯥꯛꯏꯕ ꯆꯤꯡꯎ ꯂꯥꯏꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯑꯗꯨ ꯊꯥꯕ ꯍꯧꯔꯛꯏ ꯃꯥꯏꯕꯤꯅ ꯆꯔꯨ ꯃꯩ ꯑꯗꯨ ꯃꯥꯏꯀꯩ ꯃꯔꯤꯗ ꯊꯥꯕ ꯁꯥꯟꯅꯔꯛꯏ ꯃꯥꯏꯕ ꯑꯗꯨꯅ ꯆꯤꯡꯎ ꯊꯥꯡꯖꯤꯡꯒꯤ ꯃꯁꯥꯏꯀꯣꯟ ꯑꯗꯨ ꯑꯣꯟꯗꯨꯅ ꯃꯆꯤꯟꯗ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯂꯥꯏꯁꯣꯟ ꯑꯗꯨ ꯁꯣꯜꯂꯒ ꯃꯥꯏꯕꯤ ꯑꯗꯨꯅ ꯊꯥꯡ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯊꯥꯡꯖꯤꯡ ꯃꯥꯔꯖꯤꯡ ꯋꯥꯡꯕ꯭ꯔꯦꯜ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯃꯊꯪ ꯃꯊꯪ ꯇꯥꯏꯕ ꯍꯧꯔꯛꯏ ꯁꯔꯣꯏ ꯉꯥꯔꯣꯏ ꯇꯤꯟꯅꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯇꯤꯟꯖꯥ ꯐꯠꯇꯕ ꯂꯩꯆꯥ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯍꯧꯔꯩ ꯈꯥ ꯄꯥꯡꯅ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕ꯭ꯔꯦꯜ ꯇꯝꯅ ꯍꯣꯏ ꯍꯣꯏ ꯂꯥꯎꯅ ꯍꯣꯏꯊꯔꯛꯏ ꯏꯕꯨꯙꯧ ꯃꯥꯒꯤ ꯃꯀꯥꯏꯐꯝꯗ ꯂꯩꯔꯤꯕ ꯄꯥꯝꯕ ꯀꯩꯔꯦꯜ ꯃꯩꯔꯤꯛꯄꯤ ꯃꯃꯥ ꯃꯆꯥꯅ ꯇꯥꯏꯕꯪꯒꯤ ꯐꯠꯇ ꯍꯥꯎꯗꯤ ꯑꯗꯨ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯀꯕꯥꯛ ꯈꯟꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗ ꯈꯨꯜ ꯑꯗꯨꯒꯤ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯠ ꯑꯣꯏꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯣꯏꯅ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯤꯜꯂꯛꯏ ꯅꯨꯡꯁꯤꯠ ꯑꯗꯨ ꯈꯥ ꯃꯥꯏꯀꯩ ꯄꯥꯡꯅ ꯁꯤꯠꯈꯤ ꯑꯁꯨꯝꯅ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯂꯥꯏ ꯇꯩꯅꯔꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯤꯃꯨ ꯁꯦꯠꯄ ꯅꯤꯄꯥ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯤ ꯍꯧꯔꯩ ꯈꯥ ꯄꯥꯡꯅ ꯂꯝ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕ꯭ꯔꯦꯜꯅ ꯃꯉꯛꯁꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯂꯝꯂꯦꯟ ꯁꯨꯒꯨꯅꯨꯡ ꯏꯋꯥꯏꯗ ꯊꯣꯡꯅꯥꯡ ꯃꯣꯡꯄꯤ ꯆꯤꯡꯅꯨꯡꯍꯨꯠ ꯏꯄꯥꯛ ꯃꯌꯥꯏ ꯊꯛꯇ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯀꯨꯡꯒꯣꯜꯅ ꯇꯥꯔꯛꯄꯒꯨꯝ ꯇꯥꯈꯤ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯐꯠꯇꯕ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯁꯩꯖꯤꯟꯗ ꯁꯌꯥꯗ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯆꯠꯈ꯭ꯔꯦ ꯁꯨꯞꯅꯇꯪꯒꯤ ꯃꯥꯅ ꯐꯤꯖꯪ ꯇꯔꯦꯠ ꯈꯟꯗꯨꯅ ꯊꯝꯍꯧꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯑꯄꯣꯏꯕ ꯑꯗꯨꯗ ꯉꯥꯏꯍꯧꯔꯤ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯁꯛꯎꯗꯕ ꯐꯤꯃꯨ ꯁꯦꯠꯄ ꯅꯤꯄꯥ ꯑꯗꯨ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯉꯤ ꯇꯧꯒꯦꯇ ꯉꯝꯕ ꯆꯤꯡꯎ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯅ ꯎꯃꯪ ꯂꯥꯏ ꯎꯃꯪꯕꯨ ꯌꯣꯛꯈꯠꯂꯤꯕ ꯂꯥꯏ ꯂꯩꯇꯦ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯂꯨꯕꯗꯒꯤ ꯂꯨꯔꯕ ꯎꯃꯪ ꯂꯥꯏ ꯈꯨꯅꯨꯡ ꯁꯩꯁꯛꯄ ꯄꯦꯅꯥ ꯏꯁꯩꯕꯅ ꯁꯩꯊꯥꯔꯤ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯄꯪꯁꯛ ꯁꯛꯆꯤꯟꯕꯗꯤ ꯅꯠꯇꯦ ꯉꯁꯤ ꯈꯨꯟ ꯑꯁꯤꯅ ꯑꯋꯥ ꯑꯅ ꯇꯥꯔꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤꯕ ꯈꯨꯟꯒꯤ ꯂꯥꯏ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯆꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯜꯂꯤ ꯂꯩꯕꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯉꯥꯡꯅꯩ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯑꯅꯤ ꯑꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯤ ꯌꯥꯝꯅ ꯍꯦꯟꯅ ꯂꯩ ꯂꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯅꯕ ꯇꯉꯥꯏ ꯐꯗꯅ
ꯅꯣꯡꯂꯥꯎ ꯏꯁꯩ ꯁꯛꯇꯕ ꯌꯥꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯅꯣꯡꯂꯥꯎ ꯏꯁꯩ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯣꯡ ꯆꯨꯗ꯭ꯔꯕ ꯀꯨꯝ ꯀꯥꯡꯕ ꯃꯇꯝꯗ ꯁꯩꯁꯛꯄ ꯏꯁꯩꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯏꯁꯩ ꯑꯁꯤ ꯐꯠꯇꯕ ꯇꯥꯟꯊꯣꯛꯄ ꯆꯥꯝꯊꯣꯛꯄ ꯅꯨꯡꯂꯣꯟ ꯑꯣꯏꯅ ꯁꯩꯁꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕ ꯁꯛꯈꯪꯗꯕ ꯐꯤꯃꯨ ꯁꯦꯠꯄ ꯅꯤꯄꯥ ꯑꯗꯨ ꯊꯋꯥꯏ ꯋꯥꯕꯅ ꯂꯣꯏꯔꯤ ꯃꯍꯥꯛ ꯃꯇꯝ ꯀꯌꯥꯗꯒꯤ ꯁꯥꯟꯅꯗꯨꯅ ꯇꯝꯖꯔꯝꯕ ꯁꯩꯖꯤꯟꯗ ꯁꯌꯥꯗ ꯂꯩꯔꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯈꯥꯝꯕ ꯌꯥꯗꯅ ꯆꯠꯈ꯭ꯔꯕꯗ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛ ꯑꯃꯗꯤ ꯆꯥꯛꯂꯤꯉꯩ ꯑꯃꯨꯛ ꯀꯩꯗꯧꯔꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯋꯥꯔꯤ ꯃꯥꯁꯨ ꯆꯦꯛꯁꯤꯟꯅ ꯐꯤꯔꯦꯞ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯍꯧꯔꯕ ꯂꯥꯏꯅꯤꯡꯊꯧ ꯑꯄꯣꯏꯕ ꯑꯗꯨ ꯀꯟꯖꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯗꯨ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯜꯂꯛꯏ ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯗꯨ ꯃꯥꯏꯀꯩꯗ ꯅꯣꯡꯊꯥꯡ ꯇꯣꯏꯅ ꯀꯨꯞꯄꯛꯏ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯏ ꯅꯣꯡ ꯆꯨꯔꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯇꯥꯒꯨꯝ ꯅꯣꯡꯊꯛꯇ ꯄꯥꯏꯔꯤꯕ ꯑꯃꯨꯕ ꯂꯩꯆꯤꯜꯁꯤꯡ ꯑꯗꯨ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯅꯣꯡꯗꯣꯜꯗꯒꯤ ꯃꯥꯂꯦꯝ ꯇꯝꯅ ꯆꯨꯊꯔꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯗꯨ ꯄꯣꯂꯥꯡ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯤ ꯆꯨꯔꯛꯀꯗꯕ ꯅꯣꯡ ꯑꯗꯨ ꯈꯥꯝꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯕ ꯇꯧꯍꯧꯗꯦ ꯃꯅꯤꯡꯂꯣꯝꯗ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯁꯦꯒꯥꯏꯕ ꯑꯃ ꯄꯥꯏꯔꯒ ꯆꯨꯞ ꯌꯨꯡꯗꯨꯅ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯍꯥꯎꯁꯨ ꯃꯅꯤꯡꯂꯣꯝꯗ ꯏꯟꯁꯥꯡ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯌꯦꯟꯗꯦꯝ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ ꯂꯩꯍꯥꯎꯅ ꯍꯥꯏꯐꯦꯠ ꯃꯃꯥꯏ ꯑꯗꯨ ꯑꯋꯥꯡꯂꯣꯝꯗ ꯑꯣꯜꯂꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯍꯦꯛ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕ ꯏꯪꯈꯣꯜ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯅꯤꯡ ꯑꯗꯨ ꯐꯤꯃꯨ ꯁꯦꯠꯄ ꯅꯤꯄꯥ ꯑꯃ ꯄꯣꯂꯥꯡ ꯑꯃ ꯆꯨꯛꯇ ꯊꯦꯠꯆꯤꯜꯂꯝꯂꯒ ꯍꯥꯊꯨ ꯆꯪꯈꯤꯕ ꯑꯗꯨ ꯎꯍꯧꯔꯦ ꯂꯩꯍꯥꯎ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩꯅ ꯎꯈꯤꯕꯗꯨꯕꯣ ꯑꯌꯨꯛꯁꯤꯗꯕꯨ ꯀꯩꯗꯧꯕꯒꯤꯅꯣ ꯆꯨꯛ ꯑꯁꯤꯗ ꯄꯣꯂꯥꯡ ꯊꯦꯠꯆꯤꯜꯂꯤꯕ ꯑꯁꯤꯅ ꯑꯗꯨꯁꯨ ꯏꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯅꯤꯡ ꯑꯁꯤꯗ ꯃꯤꯁꯛ ꯑꯗꯨ ꯎꯍꯧꯗꯦ ꯅꯠꯇꯦ ꯃꯍꯥꯛ ꯐꯤꯃꯨ ꯁꯦꯠꯂꯤ ꯐꯤꯃꯨ ꯁꯦꯠꯄ ꯂꯩꯍꯥꯎ ꯃꯃꯥ ꯑꯗꯨ ꯀꯧꯔꯛꯏ ꯃꯅꯤꯡꯂꯣꯝꯗ ꯏꯃꯥ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯈꯣꯡꯂꯩ ꯈꯔ ꯊꯨꯔꯛꯑꯣ ꯁꯤꯖꯇꯣꯝꯕꯤꯁꯨ ꯕꯣꯔꯥ ꯐꯣꯠꯂꯝꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯀꯧꯕ ꯑꯗꯨ ꯇꯍꯥ ꯃꯅꯤꯡꯂꯣꯝꯗ ꯀꯧꯈꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ ꯄꯥꯈꯠꯅ ꯁꯤꯖꯇꯣꯝꯕꯤꯅ ꯀꯩꯗꯧꯔꯒꯦ ꯂꯩꯍꯥꯎꯅ ꯏꯃꯥ ꯇꯨ ꯑꯥꯗ ꯌꯦꯡꯉꯨ ꯏꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯅꯤꯡꯗ ꯆꯨꯛ ꯑꯃꯗ ꯄꯣꯂꯥꯡ ꯁꯦꯒꯥꯏꯕ ꯑꯃ ꯊꯦꯠꯆꯜꯂꯤꯁꯦ ꯁꯤꯖꯇꯣꯝꯕꯤ ꯃꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯅꯤꯡ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ ꯁꯤꯖꯇꯣꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯔꯤꯃꯠꯇꯁꯨ ꯂꯩꯇꯅ ꯂꯩꯔꯒꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯩꯍꯥꯎꯅ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗꯗꯤ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯄꯣꯂꯥꯡ ꯑꯗꯨꯒ ꯆꯨꯛ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯦ ꯂꯩꯍꯥꯎ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯟꯗꯦꯝ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯐꯝꯊꯈꯤꯔꯝꯃꯤ ꯂꯩꯍꯥꯎꯅ ꯏꯃꯥ ꯍꯧꯖꯤꯛꯇꯅꯤ ꯑꯩꯅ ꯌꯦꯟꯗꯦꯝ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩꯗꯅꯤ ꯐꯤꯃꯨ ꯁꯦꯠꯄ ꯅꯤꯄꯥ ꯑꯃꯅ ꯄꯣꯂꯥꯡ ꯑꯃꯈꯛ ꯆꯨꯛꯇ ꯊꯦꯠꯆꯤꯜꯂꯝꯕꯅꯤ ꯁꯤꯖꯇꯣꯝꯕꯤꯅ ꯐꯤꯃꯨ ꯁꯦꯠꯄ ꯂꯩꯍꯥꯎꯅ ꯐꯤꯃꯨ ꯁꯦꯠꯄꯅꯤ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯈꯣꯏꯗ ꯆꯪꯂꯝꯕ ꯁꯝꯕꯜ ꯆꯣꯡꯂꯒ ꯆꯠꯈꯤꯕꯗꯣ ꯏꯃꯥ ꯏꯆꯥꯕꯨ ꯏꯟꯊꯨꯔꯝꯂꯒ ꯑꯃꯝꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯌꯦꯡꯂꯒ ꯆꯦꯟꯈꯤꯕ ꯑꯗꯣ ꯁꯤꯖꯇꯣꯝꯕꯤ ꯍꯧꯖꯤꯛ ꯑꯌꯨꯛꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯐꯤꯃꯨ ꯁꯦꯠꯄꯅꯣ ꯑꯁ ꯅꯪꯅ ꯎꯔꯤꯕꯗꯣ ꯃꯁꯤꯛ ꯃꯔꯥꯡ ꯎꯞꯄ ꯑꯣꯏꯔꯝꯒꯅꯤ ꯂꯩꯍꯥꯎꯅ ꯏꯃꯥ ꯑꯩꯅ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯤꯟꯅꯕ ꯋꯥ ꯉꯥꯡꯒꯗ꯭ꯔꯣ ꯏꯃꯥ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯅ ꯎꯍꯧꯔꯤꯕꯗꯣ ꯏꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯑꯣꯏꯕ ꯖꯥꯠꯂꯥ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯣ ꯅꯠꯇ꯭ꯔꯒꯅ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯊꯥꯖꯤꯟꯕ ꯆꯪꯂꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ ꯂꯩꯍꯥꯎꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯤꯖꯇꯣꯝꯕꯤꯗꯤ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯅꯣꯡꯁꯨ ꯆꯨꯔꯛꯀꯗꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯀꯥꯟꯅꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯅꯣꯡ ꯍꯣ ꯆꯨꯊꯔꯣ ꯂꯥꯡꯖꯤꯡ ꯃꯇꯣꯟ ꯊꯨꯝꯍꯠꯂꯣ ꯄꯥꯠꯁꯣꯏ ꯅꯨꯔꯥꯕꯤ ꯇꯥꯎꯊꯔꯣ ꯎꯔꯥ ꯄꯥꯈꯪ ꯀꯨꯟꯖꯔꯣ ꯐꯠꯇꯕ ꯍꯥꯎꯗꯤ ꯇꯥꯎꯊꯔꯣ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯆꯤꯡꯃꯨ ꯂꯥꯏꯒꯤ ꯂꯩꯃꯥꯡꯗ ꯂꯥꯏꯔꯣꯟ ꯇꯤꯟꯁꯣꯟ ꯑꯗꯨ ꯁꯣꯟꯗꯨꯅ ꯅꯣꯡꯂꯥꯎ ꯏꯁꯩ ꯁꯛꯄ ꯑꯗꯨ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯅꯣꯡꯂꯥꯎ ꯏꯁꯩ ꯑꯗꯨ ꯁꯛꯄꯅ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡꯁꯤꯡ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯊꯔꯛꯏ ꯅꯣꯡ ꯑꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯔꯛꯄꯅ ꯂꯩꯅꯤꯡꯊꯧ ꯑꯄꯣꯏꯕ ꯁꯥꯟꯅꯔꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯅꯤꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯅꯤꯡꯊꯧ ꯑꯄꯣꯏꯕ ꯑꯗꯨ ꯊꯦꯝꯗꯨꯅ ꯅꯧꯗꯨꯅ ꯊꯝꯅꯕ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤꯕ ꯂꯩꯔꯣꯟ ꯃꯌꯥꯝ ꯑꯗꯨ ꯅꯣꯡ ꯑꯗꯨꯒꯤ ꯃꯈꯣꯜꯅ ꯂꯣꯏꯅ ꯍꯥꯠꯂꯤ ꯅꯣꯡ ꯑꯗꯨ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯦ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨ ꯑꯔꯦꯝꯕꯁꯨ ꯇꯥꯔꯤ
ꯂꯥꯏꯅꯤꯡꯊꯧ ꯑꯄꯣꯏꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯂꯥꯏꯐꯠꯇꯕ ꯑꯣꯏꯔꯨꯕꯅ ꯍꯧꯔꯩꯈꯛ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯆꯠꯈ꯭ꯔꯤ꯫ ꯐꯤꯖꯪ ꯇꯔꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨ ꯃꯊꯟꯇ ꯉꯥꯏꯍꯧꯔꯤ꯫ ꯃꯁꯥ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯉꯛꯁꯪ ꯉꯥꯡꯅ ꯂꯩꯔꯤ꯫ ꯌꯨꯝꯊꯛ ꯑꯗꯨꯗ ꯌꯦꯡꯈꯠꯂꯒ ꯅꯣꯡꯂꯥꯎ ꯏꯁꯩ ꯁꯛꯇꯨꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯆꯨꯔꯝꯕ ꯅꯣꯡꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯋꯥꯏꯁꯤꯟ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯂꯩꯍꯥꯎꯗꯤ ꯃꯃꯤꯠ ꯑꯗꯨ ꯎꯈꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯋꯥꯈꯜ ꯆꯔꯥꯡꯅꯍꯜꯂꯤ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯕ? ꯏꯃꯥ ꯊꯒꯣꯏꯅ ꯂꯥꯏ ꯁꯥꯟꯅꯕ ꯃꯤ ꯑꯗꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯅꯛꯅ ꯂꯩ ꯍꯥꯏꯕ ꯑꯗꯣ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨ ꯏꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯅꯍꯥꯟ ꯃꯈꯩ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯂꯥꯏꯔꯦꯟꯒꯤ ꯊꯋꯥꯏ ꯃꯤ ꯁꯥꯟꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯁꯣꯏꯗꯅ ꯐꯤꯃꯨ ꯁꯦꯠꯄ ꯑꯁꯤ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯁꯛ ꯑꯁꯤ ꯆꯥꯅꯃꯛꯀꯤ ꯏꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯑꯁꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯑꯣꯏꯔꯝꯗ꯭ꯔꯒꯅ ꯀꯝꯗꯧꯕ? ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯒꯅ ꯀꯩꯁꯨ ꯇꯧꯖꯗꯕ ꯂꯥꯟꯖꯗ꯭ꯔꯕ ꯏꯃꯨꯡ ꯑꯁꯤꯗ ꯏꯔꯥꯜ ꯑꯃꯗꯤ ꯂꯥꯡꯁꯤꯟꯕ ꯊꯣꯛꯂꯒꯅꯤ꯫ ꯂꯩꯍꯥꯎꯅ ꯃꯃꯥꯗ ꯍꯪꯉꯛꯏ꯫ ꯏꯃꯥ, ꯏꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯄꯨꯟꯅ ꯀꯌꯥꯅꯣ? ꯁꯤꯖꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯗꯤ ꯄꯨꯡꯌꯥꯝꯗꯤ ꯌꯥꯝꯗꯕꯅꯤ꯫ ꯅꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯂꯩꯔꯦ, ꯃꯥꯒꯤ ꯅꯨꯄꯥ ꯇꯌꯥꯜ, ꯑꯗꯒꯤ ꯃꯆꯥꯅꯤꯄꯥ 2, ꯅꯤꯂꯗꯖꯒ ꯇꯨꯝꯊꯤꯟꯒ꯫ ꯇꯨꯝꯊꯤꯟꯗꯤ ꯂꯥꯡꯐꯩꯗ, ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ 3 ꯈꯛꯇꯅꯤ꯫ ꯅꯤꯂꯗꯖꯥꯁꯦ ꯃꯈꯣꯡ ꯁꯣꯏꯅꯥꯏꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯐꯝꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯉꯝꯗꯦ꯫ ꯂꯩꯍꯥꯎ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯂꯩꯍꯥꯎ ꯆꯃꯝꯅꯕ ꯑꯗꯨ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯏ꯫ ꯈꯨꯔꯥ ꯇꯌꯥꯜꯁꯨ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯃꯁꯥ ꯁꯣꯟꯖꯤꯜꯂꯦ ꯍꯥꯏꯔꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯍꯜ ꯅꯤꯂꯗꯖ ꯑꯗꯨꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯍꯦꯟꯗꯣꯛꯇ꯭ꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥꯅꯤꯄꯥ ꯇꯨꯝꯊꯤꯟ ꯑꯗꯨꯁꯨ ꯂꯥꯡꯐꯩꯗ ꯂꯩ ꯍꯥꯏꯔꯤ꯫ ꯑꯗꯨꯗꯤ ꯏꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯑꯣꯏꯔꯣꯏ꯫ ꯅꯍꯥꯟ ꯑꯩꯅ ꯈꯣꯡ ꯄꯥꯏꯗꯨꯅ ꯌꯥꯟꯕ ꯑꯗꯨꯗꯤ ꯅꯨꯄꯤꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯅꯥ? ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯑꯣꯏꯔꯔꯣꯏꯗ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯅꯤꯡꯊꯣꯡꯗ ꯆꯪꯈꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯅꯤꯄꯥ ꯑꯗꯨꯅ ꯀꯅꯥ? ꯂꯩꯍꯥꯎ ꯃꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯒ ꯃꯀꯣꯛ ꯉꯥꯎꯕ ꯍꯧꯔꯛꯏ꯫ ꯁꯤꯖꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯂꯩꯍꯥꯎ, ꯀꯥꯟꯅꯗꯕꯗ ꯄꯨꯡꯈꯟ ꯈꯟꯖꯤꯜꯂꯒ ꯋꯥꯅꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯆꯥꯅꯕ ꯁꯤꯜꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯂꯩꯍꯥꯎꯅ ꯃꯃꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯏꯃꯥ, ꯅꯆꯥ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯖꯒꯦ, ꯏꯃꯥꯒꯤꯁꯨ ꯐꯅꯕ꯫ ꯁꯤꯖꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯥꯏꯔꯛꯑꯣ꯫ ꯂꯩꯍꯥꯎꯅ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯐꯛꯂꯥꯡꯁꯦ ꯃꯥꯏꯀꯩ 4 ꯎꯅꯕ ꯈꯖꯤꯛ ꯃꯥꯏꯀꯩ 4 ꯑꯁꯤꯗ ꯃꯄꯥ ꯆꯥꯕ ꯌꯦꯡꯂꯒ ꯑꯍꯣꯕ ꯃꯆꯥ ꯑꯃ ꯃꯤ ꯑꯃ ꯎꯕ ꯐꯪꯕꯒꯤ ꯆꯥꯡꯗ ꯈꯔ ꯍꯣꯒꯥꯏꯔꯁꯤꯔ ꯏꯃꯥ? ꯑꯗꯨꯒ ꯍꯣꯒꯥꯏꯔꯤꯕ ꯐꯛꯂꯥꯡꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇ ꯃꯤꯅ ꯈꯪꯗ ꯎꯗꯅꯕ ꯀꯩꯅꯣ ꯈꯔ ꯉꯥꯁꯤꯟꯗꯨꯅ ꯊꯝꯂꯁꯤ ꯏꯃꯥ꯫ ꯅꯆꯥ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯇꯠꯇꯅ ꯆꯤꯡꯅꯩꯌꯦ꯫ ꯁꯤꯖꯇꯣꯝꯕꯤ ꯈꯟꯊꯕ ꯌꯥꯕ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯂꯣꯏꯅ ꯌꯥꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯃꯥ ꯃꯆꯥ 2 ꯑꯗꯨ ꯆꯪꯗꯨꯅ ꯐꯛꯂꯥꯡ ꯍꯣꯒꯥꯏꯔꯦ꯫ ꯀꯅꯥꯅ ꯑꯃꯝ ꯑꯊꯦꯡꯕꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯈꯪꯕ ꯎꯕ ꯉꯝꯅꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯏ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯦꯡꯂꯛꯄ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯁꯨ ꯄꯦꯅꯥ ꯈꯣꯡꯕꯁꯤꯡ ꯑꯗꯨꯁꯨ ꯃꯇꯤꯛ ꯆꯥꯅ ꯁꯦꯜ ꯀꯠꯂꯒ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯗ ꯅꯠꯇꯅ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕ ꯑꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯂꯣꯏꯅ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯔꯤ꯫ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯆꯨꯔꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ ꯅꯤꯄꯥ ꯑꯗꯨ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯅꯤꯡꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯁꯪꯕꯜ ꯑꯗꯨ ꯀꯥꯟꯊꯣꯛꯇꯨꯅ ꯈꯣꯏꯔꯣꯝ ꯂꯩꯔꯛꯀ ꯇꯥꯏꯅꯗꯨꯅ ꯂꯩꯔꯤꯕ ꯂꯩꯔꯛ ꯃꯆꯥ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯇꯝꯅ ꯃꯊꯟꯇ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯥꯛꯏ꯫ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯄꯨꯡꯆꯣꯠ ꯆꯨꯞꯅ ꯀꯅꯥꯕꯨꯁꯨ ꯃꯤꯀꯤ ꯂꯥꯏꯈꯤꯗꯦ꯫ ꯃꯊꯟꯇ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯝꯕ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯤ꯫ ꯑꯍꯤꯡ ꯑꯗꯨ ꯄꯨꯡꯁꯤꯛ ꯍꯦꯛ ꯁꯤꯛꯏ꯫ ꯃꯤ ꯂꯣꯏꯅꯃꯛ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕ ꯑꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯇꯨꯝꯅꯔꯕꯅꯤ꯫ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯏꯁꯤꯈꯩ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤ꯫ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨ ꯑꯍꯤꯡꯒꯤ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯊꯟꯇ ꯃꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨ ꯌꯧꯔꯦ꯫ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯪ ꯇꯧꯔꯝꯃꯤ꯫ ꯃꯤ ꯄꯣꯠꯂꯣꯏꯈꯤꯕꯒꯤ ꯑꯔꯦꯝꯕ ꯃꯩꯇꯥꯟ ꯃꯩꯈꯥꯛ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ
koyeng yengi adubu laikai aduda panthoi sikraba matung kanasu sikhidabana maidan ama fauba phangkhide phimu shetpa nipa adu upaidi laikidri mang adugi sangban oiba mafum amada changsinkhraga makutta chapu ama pairaga maidan ahukak yauba ama puthorai khalli karigumba nahankum chapu kaiba thoklabadi matam kayadagi man ningjaramba mangla loinamak kairani aduna handak mukti siksinna chapu asi senadaba yadi chapu asina aigi aroiba pambaini phimu setpanipa adu chapu adu mafum chana turel mapalda thamli aduga machinda lairon kaya ama suanba horai hek suanba haubaga chapu adugi manungdagi leirengi thawai adu thorai leirengi thawai aduna phimu setpa adu yenglaga harai aigi isa tanghai amadi maina sakrabani hanagum aigi mating fudokpasu ngamdri lehaugi mama macha anina aigi maitan ut oina mangan bikri phimu setpanipa aduna machilda karimata khumlamde mangak adu nomi aigi saru machet amadi boroi makong aduda lairi badaini nanni locinduna thamauba ado mangkumu halakpada saru machet adu tha siramdai boroi makong adudagi lothu makhoi mama macha aniki yena khada phumu hek phumlaba handakti tanja asimanga laroi makhoi mama macha anibu aina loisinba ngamlaga phimu setpanipa aduna leiringi wa adu tarab matung mafam chana mang adugi sambal khariba asongba marak aduda chapu adu lochinuna thamlamle asikpa ahing aduda mahak mayum makai pangai leihaudi ingkhol aduda chekmuk lauba makhol amada taba yadi ahing aduda fuk hagutuna faklang ahoba sing aduda chentuna karaida kari tauri asi haiduna koyeng yengi nongsu tapna ngan thoraklei lehaugi mamasu yairipo kaithin kadaba kuiri asi haiduna kaithin karuki sing hawai thau thum khara amasu yairipo kaithildagi leiraki asi haiduna taha sija tumbi machanupiga pukmen pauminaramaga thorai lehaugi mamana chatkraba chakhumgi thabak loiri masu sak ising saba loiroduna maningda kon fengge haiduna tholai ut khara pairaga kon amuba sing adu fengba horai matam adu numit yunggadaba yamsilaktrabani lehau kon fengna mamin ani adu kirup akoiba aduda koyeng yengi polam thelamba nungsi tombi hoigi maningi mapa adu tamnani mahakni yengniba adu phimu setpa adu uraba thoklaba soidna fagi haina chak yungna lepi adubu khanjabatani phimu setpa adudi ubanate leihauna aduna kon fengduna leiringaida haifet mahaki mamit aduna kon asamba sing adu bartin afaba aduda amuk lopsingi hek tawbaga misina haifet kondum hoigi maning aduda phimu setpani pa ama lep boy kari boy tawba adu uhore phimu setpa adusu mangre lehau masa adu amuk mipai thapai ba horai kolik fengamba adusu chak lepi kaino haujikta aina okhibadubo manida phimu setpa adunida madi ta kundum hoigi maning maya asida kaidoriba as oiramoida kaino mabu ayu asida tamna laikum saklo lori basala naha nongma ine nungsi tumbi hoigi maningda ngasina ta kundum hoigi maning kaino ai khanfa ama khangjilaktri si yoradi lehau kolik sing adu phengba chamba loiduna imungda pusilai aduga kundum hoida chatkri leihau kondum hoigi mangon tamna yoshilai kausira kaurusira asi haiduna khalli ine natragana ta kondum as adubu kauraroida asi haiduna amuk khalli hekta imung tamna kana laigi haiduna sangsilagi leihau hoi mai haiduna kondum hoigi imung aduda changai kondungi mama machadi chakhum aduda chak chaduna leirami kondungi mama macha ani adu leihau changakpa ubada kondungi mamana kaidoroge leihau kari leirage leihau adu kumfam ama khangdi matang aduda khumdabadi yadabanina thokpa ama khumlage chak yungli aduga hairi ine imado yairipu kaithin ka kiye nahan makhaidi yum sangduna ithanta leibani
ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ, ꯀꯣꯏꯊꯣꯛꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯅꯦꯍꯣꯏꯗ ꯀꯣꯏꯊꯣꯛꯆꯔꯛꯄꯅꯤ꯫ ꯀꯣꯟꯗꯨꯝꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯍꯥꯎ ꯂꯥꯛꯄ ꯑꯗꯨ ꯇꯧꯏ꯫ ꯂꯩꯍꯥꯎ ꯀꯣꯟꯗꯨꯝ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯗ ꯂꯩꯍꯥꯎ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯣꯟꯗꯨꯝꯒꯤ ꯂꯨꯈꯨꯝ ꯑꯗꯨꯗ ꯐꯤ ꯑꯃꯨꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯂꯩꯍꯥꯎ ꯋꯥ ꯉꯥꯡꯕꯒ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯂꯩꯍꯥꯎ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯕꯛ ꯑꯃ ꯂꯩꯍꯧꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟꯗꯨꯝꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯂꯩꯍꯧꯔꯦ꯫ ꯀꯩꯅꯣ ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯆꯠꯈꯤꯕꯅ ꯍꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟꯗꯨꯝꯗꯤ ꯂꯩꯍꯥꯎꯅ ꯃꯥꯒꯤ ꯂꯨꯈꯨꯝ ꯑꯗꯨꯗ ꯂꯩꯕ ꯐꯤ ꯑꯃꯨꯕ ꯑꯗꯨ ꯎꯈꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯂꯩꯍꯥꯎ ꯆꯤꯡꯅꯕ ꯆꯃꯝꯅꯕꯅ ꯃꯃꯥ ꯑꯗꯨꯁꯨ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯀꯨꯝꯃꯛꯏ꯫ ꯂꯩꯍꯥꯎꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯃꯃꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯋꯥꯈꯜꯒꯤ ꯏꯔꯩꯗ ꯏꯔꯥꯛꯅꯔꯤ꯫ ꯐꯤꯃꯨ ꯁꯦꯠꯄ ꯅꯤꯄꯥ ꯑꯗꯨꯕꯨ ꯀꯣꯟꯗꯨꯝ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯋꯥꯔꯤ ꯑꯁꯤꯒꯤ 11 ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ, ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯀꯔꯤ ꯀꯔꯝ ꯊꯣꯛꯑꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫